First of all, the EPAC TV News welcomes All Manipur Muslim Development Committee AMMDC na Manipur Imalaybak asigi thabak toromjingda masik mangan thokna thabak taw yanabagi pandamda All Manipur Muslim Development Committee haiba lupki maming asi All Manipur Maitai Pangal Development Organization AMMDO haina maming onthokle haina lup asigi Advisor Engineer Muhammad Riyazuddin Khan na pawmising da phongdokre AMMDC ki President Pusam Said Ahmad Yauna Lup ki maru iba thongmising yauna lilong usoi pokpida leiba lup asigi office da pangthokhiba pawgi mifamda Engineer Muhammad Riyazuddin Khan hai All Manipur Muslim Development Committee AMMDC haiba lup asi haukiba kumja 2011 gi April gi tang kun mari da lamdam sida safongduna lamdam sigi oiba tongan ba issue kaya da mangjil thana thabak tawduna lakle AMMDC ki mingda leiba hanagi I-card letterhead seal amadi official gi oiba document khudimak chatnararoy loinana nongna maming onthokla lup asigi thaumising January tha asigi tang 18 da wasak lawbagi thorum amasu lilong usoi pokpida leiba lup asigi office ta pangthoklagani hairiba thorum asida lamdam sigi miyamna tangai phadana saruk yaduna mapung phan bi hainasu Engineer Muhammad Riyazuddin Khan phongdokhi ngasi All Manipur Muslim Development Committee AMMDC Headquarter Lilong Usorpokpi asi April gi tang kunmari 2011 da Imalaybak Manipur lamdam asida safong lakhiba lamdam asigi matam gi issue kaya da saruk yazabaga loinana Manipur miyam gi seba tawjaduna lakhiba adugumba association amakhakni adubu ngasidi hairiba committee asi Manipur Imalaybak ki henna thabak thoram kaya tawbada masek mangan thokna thabak tawnabagi pandamda ngasi January gi tang mari 2025 asidagi All Manipur Muslim Development Committee asigi maming ase All Manipur Maitai Pangal Development Organization samna amdo haina onthok chare loinana AMMDC gi mingda issue tawjakhiba I-card letterhead seal amadi mari lainaba official organization asigi document punamak ngasi dagi chatnararoi haina miyam da lauthokchari makhatana nauna mingthonjariba All Manipur Maitai Pangal Development Organization amdogi office bearer punamak amdogi mingda wasak lawbagi thauram ama lakliba January gi tang 18 2025 ki nungthil pung ama taba matamda amdogi office headquarter oina leiriba lilong usoipokpi asida pangthok jaragani hairiba wasak lawbagi thauram asida laiteng oibinaba amadi witness oibinabagi damak lamdam asida leibiriba club organization amadi imalu civil society organization amadi local leader khuding makna saruk yabina basu salam ga loinana appeal tawjari Committee asi advisory committee amadi managing committee na tare ta thokna khanaraba matungda ngasi lamdam asida thokliba thodok khudok amadi lakadaba khudingmak asigi khumang choksinabagi damakta asunglabam hairiba AMDC hairiba civil society organization ase All Manipur Muslim haibigi mahutta All Manipur Maitai Pangal Development Organization samna amdo haina onjapa asida ai President Pusam Said amadi aigi ikataba leiriba amadi organization gi executive member khudima asumlaba advisor singna lawriba decision amadi managing committee na lawriba decision sida hara harona jajari loina na makhata batasu asumlaba epakki sauraba amadi thoglakadaba issue khudimak amadi khunai asigi damakta thawai phokauda kathokpa ngamgani haibase ngasi press amasung media gi mamangda aina thamjari